ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯦꯇꯨꯀꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯁꯤꯟꯗ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ, ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯦꯇꯨꯝ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤꯇꯝ ꯑꯗꯨꯒꯤ ꯃꯊꯕꯥꯛ ꯃꯌꯥꯗ ꯌꯦꯇꯨꯝ ꯑꯗꯨ ꯊꯨꯝꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯇꯨꯀꯤ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯈꯪꯕ꯭ꯔꯥ? ꯈꯪꯕ꯭ꯔꯥ? ꯀꯦꯇꯨꯀꯤ ꯑꯩꯒꯤ ꯑꯔꯣꯟꯕ ꯄꯨꯝꯕ ꯈꯪꯈ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯍꯥꯠꯄ ꯇꯥꯕꯅꯤ꯫ ꯀꯦꯇꯨꯀꯤꯅ ꯑꯗꯨꯝꯅ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯀꯦꯇꯨꯀꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯨꯠ ꯆꯤꯟꯖꯥꯎꯕꯤꯗꯨꯅ ꯃꯥꯒꯤ ꯃꯇꯥ ꯐꯨꯠ ꯀꯣꯛꯇꯥꯡꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩꯃꯥ, ꯃꯇꯥ, ꯃꯥꯒꯤ ꯀꯦꯇꯨꯀꯤ ꯍꯥꯏꯕꯤꯁꯦ ꯃꯁꯛꯁꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ, ꯅꯣꯛꯂꯤꯅꯤ ꯀꯥꯏꯅ ꯌꯣꯡꯅ ꯅꯣꯛꯄ ꯃꯥꯟꯒꯩ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ꯫ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯅ ꯕꯨꯠ ꯆꯤꯟꯖꯥꯎꯕꯤꯒꯤ ꯃꯆꯤꯟꯗꯨ ꯃꯦꯟꯗꯨꯅ, ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯆꯤꯟꯖꯥꯎꯕꯤ ꯅꯪ ꯑꯃ ꯃꯆꯤꯟ ꯏꯆꯥꯎ ꯆꯥꯎꯍꯩ, ꯅꯆꯤꯟ ꯌꯥꯝ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯀꯦꯇꯨꯀꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯇꯥꯈ꯭ꯔꯗꯤ ꯅꯪ ꯍꯤꯒꯠꯂꯤꯕ ꯅꯌꯥꯗꯣ ꯃꯩ ꯆꯠꯆꯈꯤꯁꯅꯤ꯫ ꯃꯥꯅꯒ ꯑꯗꯨꯝꯅ ꯑꯩꯒꯤ ꯌꯥꯒ ꯁꯠꯂꯗꯤ ꯕꯨꯠ ꯆꯤꯟꯖꯥꯎꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯒꯗꯕꯅꯤ, ꯑꯩꯒꯤ ꯑꯆꯧꯕ ꯆꯤꯟꯕꯥꯁꯤꯅ ꯊꯣꯝꯂꯒ ꯍꯥꯠꯇꯧꯅꯤ꯫ ꯑꯗꯣ ꯍꯅꯨꯕꯤꯁꯤꯅ ꯉꯁꯤ ꯂꯩꯕꯥꯛꯅ ꯃꯤꯇꯝ ꯁꯥꯔꯒ ꯍꯥꯠꯂꯤꯕ ꯃꯤꯁꯤꯕꯨ ꯀꯅꯥꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ? ꯍꯣ, ꯑꯕꯣꯛꯀꯤꯗ ꯍꯦꯛ ꯍꯦꯛ ꯁꯪꯒꯣꯝ ꯊꯤꯟꯕ ꯂꯥꯛꯄ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯗꯣ ꯑꯗꯨꯗꯨꯅꯦ, ꯑꯗꯨꯗꯣ꯫ ꯀꯣꯛꯇꯥꯡꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯟꯖꯥꯎꯕꯤ ꯃꯅꯥꯗꯨ ꯃꯦꯟꯗꯨꯅ, ꯃꯥꯡꯖꯔꯦꯗꯅ ꯑꯩꯅ ꯉꯥꯎꯖꯕ ꯄꯥꯈꯪꯗꯨꯅꯤ, ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯃꯤꯐꯠꯇꯕꯤꯁꯤꯅ ꯃꯥꯕꯨ ꯍꯥꯠꯂꯤꯕ? ꯍꯣ, ꯃꯥꯅ ꯇꯧꯕ ꯐꯠꯇꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡꯗꯣ ꯄꯥꯈꯪ ꯅꯨꯄꯥꯗꯨꯅ ꯈꯪꯈ꯭ꯔ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯍꯥꯠꯇꯣꯛꯏꯅꯤ꯫ ꯑꯁ, ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯄꯥꯈꯪꯅꯤ ꯍꯥꯏꯕ, ꯃꯥꯅ ꯍꯦꯛ ꯍꯦꯛ ꯃꯁꯤꯒꯤ ꯃꯤꯐꯠꯇ ꯍꯅꯨꯕꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯣ ꯑꯩꯅ ꯂꯣꯟꯅꯒ ꯌꯦꯡꯖꯔꯤꯅꯤ ꯍꯥꯏꯕ꯫ ꯂꯩꯀ꯭ꯔꯛ ꯆꯠꯂꯨꯔꯕ ꯑꯩꯒꯤ ꯊꯃꯣꯏꯒꯁꯦ ꯃꯥ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯌꯣꯜ ꯆꯣꯡꯖꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁ, ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤꯗ꯫ ꯑꯁ, ꯌꯥꯔꯦ, ꯄꯛꯇ꯭ꯔꯦ, ꯕꯨꯠ ꯅꯪꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯌꯥꯝ ꯉꯥꯎꯔꯅꯨ, ꯌꯦꯡꯅꯤꯡꯗ꯭ꯔꯦ꯫ ꯉꯥꯎꯒꯦꯁꯨ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯥ ꯃꯌꯥꯝꯁꯤꯡꯁꯤꯗ ꯉꯥꯎꯋꯣ꯫ ꯍꯣ, ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯗꯦ, ꯄꯨꯀꯪꯕ ꯄꯨꯛꯆꯥꯎꯕ ꯉꯥꯛꯇ, ꯅꯥꯞ ꯅꯥꯞ ꯂꯥꯎꯕ, ꯐꯖꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯃꯀꯣꯛ ꯁꯪꯄꯥꯏ ꯄꯨꯛꯆꯥꯎꯕ, ꯃꯀꯣꯛ ꯈꯨꯄꯤ ꯄꯨꯛꯆꯥꯎꯕ ꯉꯥꯛꯇ꯫ ꯃꯣꯏꯕꯨ ꯑꯩꯅ ꯄꯥꯝꯒꯗ꯭ꯔꯣ? ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯅꯆꯤꯟ ꯈꯨꯆꯧꯗꯨꯒ ꯌꯥꯝ ꯐꯖꯔꯕꯅꯤꯅ꯫ ꯏꯁ, ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ ꯅꯀꯣꯛ ꯏꯇꯥꯡ ꯇꯥꯡꯈꯩ, ꯅꯃꯥꯏꯅ ꯁꯤꯛ ꯅꯥꯟꯈꯩ꯫ ꯑꯁꯨꯝꯅ ꯕꯨꯠ ꯑꯅꯤꯗꯨ ꯃꯥꯒꯤ ꯑꯊꯤꯕ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯁꯤꯗꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ, ꯍꯩ, ꯅꯈꯣꯏ ꯇꯥꯕ꯭ꯔꯥ? ꯆꯠꯂꯣ, ꯅꯈꯣꯏꯒꯤ ꯑꯩꯅ ꯄꯤꯕ ꯁꯤꯡꯊꯥꯁꯤꯡꯗꯣ ꯄꯥꯡꯂꯨꯔꯣ꯫ ꯐꯒꯅꯤ ꯑꯕꯣꯛ ꯍꯅꯨꯕꯤ꯫ ꯍꯩ, ꯉꯥꯏꯈꯣ, ꯈꯞꯆꯣꯡ ꯆꯣꯡꯕ ꯁꯨꯟꯆꯨꯟꯅꯕ ꯕꯨꯠ ꯄꯥꯈꯪꯗꯣ ꯎꯗꯦꯅ, ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯕꯨꯠ ꯑꯉꯥꯡ ꯑꯃꯅ, ꯑꯕꯣꯛ ꯍꯅꯨꯕꯤ, ꯃꯥꯗꯤ ꯊꯥꯕꯜ ꯆꯣꯡꯅꯤꯅ ꯊꯥꯕꯜ ꯃꯐꯝ ꯊꯤꯕ ꯆꯠꯈꯤꯕꯅꯤ꯫ ꯀꯔꯤ? ꯊꯥꯕꯜ ꯃꯐꯝ ꯊꯤꯕ ꯆꯠꯈꯤ ꯍꯥꯏꯕ? ꯌꯥꯎꯁꯪ ꯂꯣꯏꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯊꯥꯕꯜ? ꯕꯨꯠ ꯃꯥꯅ ꯏꯔꯥꯡ ꯌꯥꯝ ꯇꯧꯕ, ꯊꯥꯕꯜ ꯌꯥꯝ ꯆꯣꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ? ꯃꯥ, ꯑꯩ ꯇꯧꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯨꯠ ꯄꯥꯈꯪ ꯑꯗꯨ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯑꯣꯡꯗ ꯆꯣꯡꯗꯨꯅ ꯕꯨꯠꯁꯤꯡ ꯑꯗꯨ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯨꯠ ꯅꯨꯄꯥ ꯑꯃꯅ, ꯊꯥꯕꯜ ꯆꯣꯡꯂꯤꯅꯤ ꯀꯥꯏꯅ ꯃꯅꯝ ꯏꯄꯣꯟ ꯄꯣꯟꯈꯩ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯕꯨꯠ ꯄꯥꯈꯪ ꯑꯗꯨ ꯎꯕꯗ ꯀꯣꯛꯇꯥꯡꯕꯤꯗꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯁꯝ ꯌꯥꯎꯗꯕ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯗꯨꯅ ꯏꯀꯥꯏꯕ ꯈꯥꯡꯂꯤ꯫ ꯆꯤꯟꯖꯥꯎꯕꯤꯅ, ꯀꯩꯅꯣ ꯃꯇꯥ ꯀꯣꯛꯇꯥꯡꯕꯤ, ꯅꯪꯅ ꯅꯁꯝ ꯍꯧꯗꯕ ꯅꯀꯣꯛ ꯑꯇꯥꯡꯕꯗꯨꯗ ꯄꯪꯅꯥꯟꯗ ꯅꯥꯟꯊꯔꯤꯗꯨꯕꯣ? ꯀꯩꯁꯨꯝ ꯇꯧꯗꯦ, ꯌꯥꯝ ꯉꯥꯎꯖꯩꯗ ꯑꯩꯗꯤ꯫ ꯀꯅꯥꯅꯣ ꯅꯪꯅ ꯉꯥꯎꯖꯔꯤꯁꯤꯅ? ꯍꯥꯏꯗꯣꯛꯄ ꯏꯀꯥꯏꯗ ꯑꯩ꯫ ꯏꯀꯥꯏꯅꯤ ꯅꯪꯗꯤ, ꯀꯣꯛꯇꯥꯡꯕꯤ ꯂꯤꯆꯩ ꯃꯔꯨ ꯃꯥꯟꯕꯤꯁꯤꯗꯤ꯫ ꯑꯗꯩꯗꯤ ꯏ ꯀꯥꯔꯛꯑꯅꯤ ꯑꯩ꯫ ꯑꯗꯨꯗꯤ ꯀꯣꯛ ꯍꯥꯏꯔꯣ, ꯅꯪ ꯉꯥꯎꯖꯔꯤ ꯃꯤꯁꯛꯇꯣ꯫ ꯑꯁꯤꯒꯤ ꯊꯥꯕꯜꯗ ꯉꯥꯎꯖꯕ ꯁꯔꯨ ꯄꯣꯂꯥꯡꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯀꯣꯛꯇꯥꯡꯕꯤ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯩ ꯀꯦꯇꯨꯀꯤ ꯁꯥꯎꯅ ꯕꯨꯠ ꯄꯥꯈꯪꯗꯨꯗ ꯌꯦꯡꯗꯨꯅ, ꯍꯦ, ꯅꯪꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ? ꯊꯥꯕꯜ ꯆꯣꯡꯂꯤꯅꯤ ꯀꯩꯅꯣ, ꯀꯥꯟꯅꯗꯦ ꯑꯕꯣ, ꯊꯥꯕꯜꯗꯣ ꯉꯦꯛꯇ ꯆꯣꯡꯊꯣꯛꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯄꯥꯈꯪ ꯑꯗꯨ ꯆꯣꯡꯗꯨꯅ ꯀꯦꯇꯨꯀꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯒꯦ ꯇꯧꯏ꯫ ꯍꯩ, ꯁꯣꯛꯂꯛꯀꯅꯨ ꯑꯩꯉꯣꯟꯗ, ꯃꯁꯤ ꯏꯔꯥꯡ ꯌꯥꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯕꯨ?
เลยว่ากันมุมกำจิลกันเลยสินิสิมาเสียยารุยมาเสียทำเป็นทรงมุดยามสวบอะดูนั่นนี่มานะทำเป็นทรงมุดะวันทารักสิรักเลยสิมาสิมารำจัดอาศินันนี่เกตุกีนังงลีบาดูบุตรปะคังดูดีมานาดกาปีบันเตมากิทบปะมาทันทำเป็นทรงดูนั่นเลยมากิมาตูดาอตัวปะเลยบบุตรสิงห์ดูสุบุตรปะคังดูดามาคุดสำจินดูนะทำเป็นทรงลำมิบุตรกบตังบีมาสุอีไกนะบุตรปะคังดูกีมาคุดตะไปดูนะนุกสีบกีคุดังไปไปสิดิจริงเราเย่อย่ามาเราเอ็มอาสมนะบุตรสิงห์ดูทำเป็นทรงลีเกตุกีมาทบากดูเย่ดูนะให้ไม่มาเต้าวิเชียงเลยกายแต่มาทงซาจมบุตรสิงห์เลี้ยงเลยไอ้กีสุมังเซนมวยกีทำเป็นทรงพำลำปากกับวันทุกไรวะนี่การีนุ่นไอ้กีคงสินะมวยเนี่ยทำเป็นทรงมาอุระกะกับทรงลีไปสิบะไอ้สูทำเป็นทรงนิ่งลีบายตัวอุระมาเลยไอ้ทำเป็นทรงไม่ได้พัดเท่าเกตุกีน่าสั่นน่าเศร้าพัดเท่าอาศัยในเกตุกีบุตรสิงห์ตัวอันสินดูนะเฮ้ยนุ่ยยามทุนนะทำเป็นทรงดูเล็บไอ้หาดิบสิตาประเด็นนุ่ยบ่ทำเป็นทรงดูเล็บบ่ให้เป็นนี่แหละมันน่าสิกายะกะลิมนี่ยังไงไปมาสิดิอาศัยในเกตุกีมาสินการีนกคราโซลกะบุตรสิงห์ดูเด็กกำสิลีบุตรสิงห์ดูดีทำเป็นทรงลำบากกีอาวาสัยนักขังบุกุมนะเพลหายดูนักขังนารมีบุตรอมันนะซาเซไม่เงี้ยจังบุกุมใจไอ้ใครนุ่มตกเลยไอ้สีก็ตัวมาเลยบุตรอมันนำอาชีพมีอิทาวายเสอมุกันสินบรายเสอตัวปบุตรอมันนำคุยเนี่ยมาดูขันนบียาบุวายมาดูกี่มาตั้งเด้อคุยเมียก็องตัวสุ่มสินะสิอิสาดพอริบานาบุกเสอะไรบีมาดูฮานะขันนบียาดับนี่บุตรจินเจ้าบีนะน้อยเมียว่าที่งานเดเลยนะนุฮันุบิสเนสฮารุกลับดีอากันบ้าแล้วเมียสลักก็สวยเรื่องสิมาสิกันนุบิสยังสิดิมาสินูมาไอ้คุยเมียมันนะก็องตันนำสิลกหาตุกสิบะโอ้ยรวยดูดิมาสิกันนุบิสไม่ยามไหนเบอนั่งข้างนี่นะจ๊อยังไม่เป็นสินั่งไอ้คุยนะก็ปากนี่จินมึงกับตรงนั้นดิบุตรนุบีมันนะโอ้ยอดูบุตรมาสิกันนุบิสไม่ได้ปัจจัยให้ข้างเดือดตัวริสิไอ้คุยสู้มาเก็บบุญลุดนะบุตรพัฒบิให้ดอกเฮโอยเรตัวริสิสังกันมังฮัลเลโดโตซุงเครดก็บุตรเลยสาบีอมันยาริสิละไม่ยามอาบอกอมัยบินก็ริสิมาเก็บมันนักตาสัตว์องแต่สังสินัดจบดีงั้นสิไอ้ค่อยไม่ยามสวยนะเอาว่าบันนังบัตตาดิอาศัยในบุตรสิงห์ดูเกตุกีมันนักแต่สังเล็กลำมีเกตุกีนะหน่วยไอ้นางว่าเสียถ้าว่าซาจบดีนะหน่วยงั้นสิไอ้อาใจรักผังบัตตาดินะบุตรสิงห์ดูกิมุดสิลกะบุตรกบตังเบียดูนะนาติอาบอกอดุลนัดเอาบีกันไอ้คุยหลังจากมาดุงมันเอาอาบอกนับปั๊มดับทับอัมแต่คุยเต้าเจริญเลยพาร์งั้นสิกี่ดีหน่วยบ่อยนักปีระเกถ้าตุกการีกุมบ้ามาดุงมันเอาไอ้นับปั๊มดับทับเอ็กตระกลับไอ้บุพเพให้กันดูก็เงี้ยเลยระบดีนงงานหลักเลยอดุน่ะนงงานยังไงสิดาจัดคุณสกีจุ่มทงคุณดิ่งสังลักคุณซาสิงบุอากีบุปีดูน่ะตามนั้นรู้สักอาสมนาให้ระบดาเกตุกีกิปุตสิงห์ดูมีกี่เมียมได้ตำนับสัตคีรามีอาสมนามาทั้งกินดมิดนี้งารังหิงเกตุกีนะเลยบักนมีตำสาดนะฮับปีคราบะนะฮับปาคังอดุกีอาศัยบักซางอดุบุคุณจ้าสิงห์กูดฮับตุนะเลยรอนจันสินะบะให้นะปุครีบดูเกตุกีนะมากิมังกลอดุกีอุรามีเกตุกีมากิมังกลดันเทลิบะสักยังมิงเซลอดุกียิงตุนะมาสมดูฮัดลีอดุกมาสินนะสมนะให้ลีคำด้วยสิกดีนัทไว้ดูมังเลยนะนัทเอาอีเลยนะนุ่มดังดาไอ้ยินักดาไอ้บุญสิรินี่ให้นะเห็นจังที่หลักไรแบบนังสิรินะนุ่มบุญงไงดีไอ้เงินดาอาบอกให้นะยำนูลุกนัทสับนี่ไอ้ยินที่ไงยำปังบีแบบนี้อาดูบุไอ้ยินพัดตะบะไหลสันเรื่องไงแต่เฮอุกิดนะหาตกปีนี่เสียสิครัสนุดาไอ้เงินเยลักเลบดีอาดูนี่นังกันนั่นดิไอ้น่ะฮัดกันแต่บะมียามนั่นเลยดิกันนั่นดิไอ้สูอาศัยผมตั้งแฮกแต่สัตว์ปีรุกิเกอาศัยนะเกตุกีมันนังรังฮัดตกพิรบะตัวมากิไม่ยุดหลักลำมีเกตุกีดูนุ่งไอตะเปสักพัมอัมบดาตัวมากิมาอีเบียมาสาวบีกิมานักตาตับนับพัมทารักตุนะอัสเจ้าเบียการีนุนี่ตาริบเป้าสิบะตัวมาเลยจะให้ริสิบุการันตัวริบโนไอ้ดีบางสับมันนั่นงารังตัวอิสาดปาโตอิมาบุไปกินสันกันยี่กันสันคิบันอดุกะแงกเลยนะก็มาสัตโตอิป้าปากขัดมากุมตัวระกะฮะเล่
ꯑꯩꯅ ꯍꯪꯂꯕꯁꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯁꯥꯗꯣ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯆꯥꯎꯕꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤꯅ ꯆꯥꯎꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯆꯥꯎꯕꯤ ꯇꯣꯛꯂꯣ ꯀꯞꯂꯅꯨ꯫ ꯏꯁꯣꯔꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯂꯣ ꯍꯥꯏꯗꯅ ꯇꯝꯂꯝꯕꯒꯤꯅꯤ ꯈꯟꯗꯣꯛꯂꯣ꯫ ꯃꯥꯁꯨꯅꯦ ꯁꯤꯖꯔꯣꯏꯗꯕꯅꯤ ꯃꯊꯧ ꯏꯔꯩ ꯂꯩꯇꯅ ꯑꯩꯅ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕꯗꯣ ꯍꯦꯛ ꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯥꯠꯂꯦꯗꯅ꯫ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯕꯣ? ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯍꯩꯃꯥ ꯁꯤꯁꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯋꯦ꯫ ꯁꯦꯜ ꯈꯔꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯀꯩꯅꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯧ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯟꯖꯩ꯫ ꯑꯁ ꯁꯣꯏꯔꯝꯃꯤꯗ ꯑꯩꯅ ꯍꯥꯠꯄꯅꯤ ꯈꯪꯂꯝꯃꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯆꯥꯎꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯎꯕꯤꯌꯥ ꯅꯪꯅꯦ ꯅꯁꯥꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯇꯣꯛꯂꯣ ꯀꯞꯂꯅꯨ꯫ ꯂꯥꯏ ꯃꯥꯁꯨꯅꯦ ꯐꯠꯃꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯅꯍꯥ ꯄꯥꯈꯪ ꯂꯧꯁꯤꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯨꯝꯕꯤ ꯍꯅꯨꯕꯤ ꯑꯣꯏꯅ ꯂꯧꯁꯤꯟꯒꯦ ꯍꯥꯏꯒꯦꯗꯣ꯫ ꯏꯁꯨꯒꯤ ꯃꯍꯨꯠ ꯑꯩ ꯑꯣꯏꯅ ꯁꯤꯖꯔꯝꯂꯕꯗꯤ ꯍꯦꯛ ꯐꯒꯗꯧꯕ꯫ ꯅꯨꯡꯉꯥꯏꯇꯦꯗ ꯏꯁꯨ ꯇꯣꯃꯥꯜꯗꯣ ꯑꯩꯒꯤꯗ ꯑꯕꯣꯛ ꯍꯥꯏꯗꯅ ꯂꯥꯛꯇꯅ ꯑꯩꯒꯤ ꯏꯇꯦꯡ ꯌꯥꯝꯅ ꯇꯧꯕꯤꯕꯅꯤ ꯂꯦꯝꯅ ꯃꯥꯡꯉꯤꯗ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯑꯐꯕꯤ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯦꯇꯨꯀꯤꯒꯤ ꯃꯁꯛ ꯎꯕꯗ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯇꯧꯕꯒꯤ ꯂꯩꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯀꯞꯅꯤꯅ ꯇꯧꯏꯁꯦ ꯌꯦꯡꯉꯨ ꯃꯄꯤꯁꯨ ꯊꯥꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯅ ꯍꯥꯏꯁꯦ ꯀꯞꯅꯤꯡ ꯀꯞꯁꯤꯟꯅꯔꯤ ꯃꯥꯜꯂꯤ ꯃꯉꯣꯟꯗ ꯀꯞꯇ ꯌꯥꯗꯦ ꯍꯥꯏꯕꯗꯧꯅ꯫ ꯑꯩꯗꯤꯅꯦ ꯑꯁꯤꯒꯤ ꯑꯕꯣꯛ ꯀꯦꯇꯨꯀꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯁꯛꯁꯤ ꯌꯦꯡꯕꯗ ꯌꯥꯝ ꯀꯤꯖꯕ ꯐꯥꯎꯏ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯦ ꯃꯁꯛꯁꯦ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕ ꯑꯃ ꯌꯥꯎꯗ꯭ꯔꯣ? ꯑꯗꯣ ꯑꯁꯤꯒꯤ ꯑꯕꯣꯛ ꯀꯦꯇꯨꯀꯤꯁꯦ ꯆꯍꯤꯗꯤ 100 ꯁꯨꯗꯧꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ꯫ ꯑꯗꯣ ꯃꯁꯥꯗꯤ ꯀꯔꯤꯝꯇ ꯁꯣꯟꯖꯟꯗꯦꯅꯦ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯁꯣꯟꯖꯟꯗꯦ ꯃꯥꯒꯤ ꯆꯍꯤ ꯂꯣꯡꯒꯥꯁꯤꯡꯗꯤ ꯂꯣꯏꯅ ꯁꯤꯅꯈ꯭ꯔꯦ꯫ ꯃꯥ ꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯁꯤꯗ꯭ꯔꯤꯁꯦ꯫ ꯑꯗꯣ ꯃꯁꯦ ꯃꯤꯅ ꯍꯥꯏꯅꯩꯅꯦ ꯍꯧꯖꯤꯛꯐꯥꯎ ꯁꯤꯗ꯭ꯔꯤꯁꯦ ꯈꯣꯏꯗꯧꯋꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯗꯣ ꯁꯥꯟꯅꯩ ꯍꯥꯏꯌꯦ꯫ ꯈꯣꯏꯗꯧꯋꯥ ꯁꯥꯟꯅꯩ ꯍꯥꯏꯕ ꯃꯥꯕꯨ ꯍꯩꯖꯥꯠꯂꯣ? ꯍꯩꯔꯝꯅꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯁꯨ ꯃꯇꯝ ꯑꯃꯒꯤ ꯑꯐꯥꯎꯕ ꯑꯃꯥꯏꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯍꯤꯡꯂꯤꯉꯩ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯕꯣꯛ ꯀꯦꯇꯨꯀꯤꯒꯤ ꯅꯨꯄꯥꯗꯣ ꯕꯨꯠꯀ ꯁꯥꯟꯅꯔꯒ ꯈꯨꯟꯖꯥꯁꯤꯡꯗ ꯑꯒꯤ ꯈꯪ ꯄꯤꯗꯅ ꯌꯥꯝ ꯇꯧꯋꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯗꯨꯒꯨꯝ ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨꯅ ꯍꯥꯏꯔꯨꯕꯒꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯌꯦꯅ ꯈꯨꯟꯖꯥꯁꯤꯡꯁꯦ ꯃꯥꯅ ꯕꯨꯠ ꯊꯥꯖꯤꯟꯗꯅ ꯍꯥꯠꯍꯜꯂꯦꯌꯦ꯫ ꯑꯗꯨꯗꯒꯤ ꯈꯪꯂꯛꯄ ꯉꯝꯗꯗꯅꯅꯦ ꯈꯨꯟꯖꯥꯁꯤꯡꯅ ꯃꯥꯟꯅꯔꯒ ꯑꯕꯣꯛ ꯀꯦꯇꯨꯀꯤꯒꯤ ꯅꯨꯄꯥꯗꯣ ꯍꯥꯠꯈ꯭ꯔꯤꯅꯦ ꯍꯥꯏꯌꯦ ꯈꯥꯡꯕ ꯉꯝꯃꯟꯗꯗꯅ꯫ ꯑꯁ ꯑꯩꯁꯨ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯈ꯭ꯔꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯌꯦ ꯑꯕꯣꯛ ꯀꯦꯇꯨꯀꯤꯒꯤ ꯅꯨꯄꯥꯗꯣ꯫ ꯑꯗꯣ ꯑꯕꯣꯛ ꯀꯦꯇꯨꯀꯤꯁꯤꯗꯤ ꯐꯕ ꯃꯥꯜꯂꯤ ꯃꯤꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯇꯦꯡ ꯀꯌꯥꯝ ꯇꯧꯕꯤꯕꯅꯤ꯫ ꯇꯧꯕꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯌꯦꯡꯕꯗ ꯏꯁꯥꯁꯦ ꯇꯨ ꯍꯦꯛꯇ ꯆꯨꯡꯉꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯇꯧꯔꯤ꯫ ꯀꯦꯇꯨꯀꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯦꯇꯨꯀꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯥꯟꯖꯥ ꯌꯧꯔꯛꯂꯦ꯫ ꯉꯁꯤꯗꯒꯤ ꯈꯨꯜ ꯑꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯣꯠꯈꯥꯏꯕ ꯅꯩꯈꯥꯏꯕ ꯍꯧꯔꯒꯦ꯫ ꯍꯥꯟꯅꯗꯤ ꯑꯩꯒꯤ ꯕꯨꯠꯁꯤꯡꯁꯦ ꯊꯥꯗꯣꯛꯂꯒ ꯇꯝꯅꯍꯟꯕ ꯈꯛꯇꯅꯤꯗꯅ ꯍꯧꯖꯤꯛꯇꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯋꯥꯏ ꯂꯧꯕ ꯍꯧꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯕꯨꯠꯁꯤꯡꯁꯦ ꯖꯥꯠ ꯊꯤꯕ ꯊꯦꯛ ꯌꯥꯎꯗꯦ ꯅꯥꯇꯩ ꯆꯥꯗꯕ ꯉꯥꯛꯇ꯫ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯍꯟꯗꯛꯇꯤ ꯑꯩ ꯌꯥꯝꯅ ꯖꯥꯠ ꯊꯤꯕ ꯊꯋꯥꯏ ꯑꯃ ꯀꯧꯗꯕ ꯌꯥꯗꯦ꯫ ꯃꯗꯨ ꯀꯧꯔꯒ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯏꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯇꯝꯅꯍꯜꯂꯝꯃꯤ꯫ ꯌꯨꯝ ꯑꯃꯗꯅꯤ ꯕꯨꯠ ꯆꯤꯟꯖꯥꯎꯕꯤꯒ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯒꯗꯨ ꯇꯝꯅꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯅ ꯑꯁ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯝꯅꯗꯣꯏꯁꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯟꯖꯈ꯭ꯔꯦ꯫ ꯃꯤꯒꯤ ꯌꯦꯅꯈꯥꯁꯤꯗ ꯑꯃꯨꯛ ꯆꯣꯔꯣ ꯆꯠꯇꯣꯏꯔ ꯇꯧꯔꯤꯁꯤꯕꯣ꯫ ꯕꯨꯠ ꯆꯤꯟꯖꯥꯎꯕꯤꯅ ꯆꯠꯄ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯝꯅꯗꯧꯔꯤꯒꯦ? ꯀꯥꯟꯅꯗꯦ ꯇꯝꯅꯕ ꯍꯧꯔꯁꯦ ꯁꯠ ꯇꯝꯅꯔꯒ ꯀꯗꯥꯏꯗ ꯀꯣꯏꯊꯣꯛꯎꯁꯦꯕ꯫ ꯍꯣꯏ ꯌꯥꯏꯅꯦ ꯑꯗꯨꯗꯤ ꯁꯠ ꯇꯝꯅꯔꯝꯃꯒ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯈꯣꯏꯅ ꯆꯪꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯟꯅ ꯇꯝꯅꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯈꯪꯂꯧ ꯂꯧꯔꯛꯂꯝꯃꯤ꯫ ꯍꯩ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ ꯍꯨꯔꯥꯟ ꯃꯆꯥ? ꯕꯨꯠ ꯆꯤꯟꯖꯥꯎꯕꯤꯅ ꯍꯩꯃꯥ ꯅꯨꯄꯥꯅ ꯂꯧꯔꯛꯏꯁꯦ ꯑꯁ ꯍꯨꯔꯥꯟꯕ ꯀꯥꯏꯅ ꯃꯥꯏꯗ
ꯉꯝꯖꯔꯣꯏꯗ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦꯗ ꯑꯁꯤ ꯍꯥꯏꯅ ꯆꯤꯟꯖꯥꯎꯕꯤꯅ ꯀꯧꯇꯥꯡꯕꯤꯗ ꯀꯤꯟꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯁꯨꯔꯝꯃꯤ ꯑꯁ ꯅꯥꯏꯍꯦ ꯆꯥꯕꯤꯁꯤꯗꯤ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯍꯦ ꯀꯅꯥ ꯃꯄꯥꯟꯗ ꯉꯨꯔꯨꯡ ꯉꯪꯅꯔꯤꯕꯗꯣ ꯂꯩꯔꯝꯃꯨ ꯈꯪꯅꯤ ꯍꯨꯔꯥꯟꯕ ꯐꯥꯒꯤ ꯉꯁꯤꯗꯤ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯅꯈꯨꯠꯇꯣ ꯀꯛꯀꯦ ꯂꯩꯔꯝꯃꯨ ꯆꯤꯟꯖꯥꯎꯕꯤꯅ ꯍꯣꯏ ꯃꯥ ꯌꯥꯝ ꯖꯥꯊꯤꯕ ꯃꯥꯜꯂꯦ ꯃꯇꯥ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯎ ꯆꯦꯜꯍꯧꯔꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯈꯨꯠ ꯑꯃꯨꯛ ꯌꯥꯎꯗꯕ ꯇꯥꯔꯦꯕ ꯀꯧꯇꯥꯡꯕꯤꯅ ꯍꯣꯏ ꯆꯦꯜꯍꯧꯔꯁꯤ ꯂꯥꯎ ꯑꯁ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯍꯦꯛ ꯆꯪꯂꯨꯏ ꯑꯩꯈꯣꯏꯅꯤ ꯁꯤꯁꯨ ꯑꯁꯤ ꯍꯥꯏꯅ ꯑꯅꯤ ꯑꯗꯨ ꯆꯦꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯕꯨꯠ ꯑꯅꯤꯗꯨ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯍꯅꯨꯕꯤꯗꯨꯅ ꯃꯄꯨꯔꯣꯏꯕ ꯍꯅꯨꯕꯗꯨꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯩ ꯍꯅꯨꯕ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯁꯣꯔꯣ ꯇꯧꯔꯤꯁꯦ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯃꯥꯜꯂꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯃꯌꯥꯡꯂꯦꯟꯗꯨꯗ ꯆꯩꯁꯨꯁꯤꯅ ꯑꯃꯨꯛꯇ ꯁꯥꯟꯊꯔꯨꯁꯤ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯤ ꯍꯅꯨꯕꯤ ꯅꯪꯕꯨ ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯃꯥꯟꯗꯦꯅꯦ ꯇꯝꯅꯕ ꯃꯥꯜꯂꯤ ꯌꯥꯗꯦꯕ ꯃꯈꯣꯜꯁꯦ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯇꯝꯅꯕꯅꯦꯕ ꯑꯩ ꯈꯪꯖꯕꯤ ꯑꯃ ꯂꯩꯌꯦꯕ ꯇꯝꯅꯕꯅꯦꯕ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯗ ꯍꯅꯨꯕ ꯑꯩꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯏꯁꯥꯁꯤ ꯀꯤꯕꯗ ꯊꯛ ꯅꯤꯛꯂꯦ ꯋꯥꯅꯤ ꯍꯩ ꯀꯔꯤꯅꯣ ꯅꯪꯒꯤ ꯅꯁꯛꯇꯨ ꯎꯕꯗ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯀꯤꯅꯤ ꯏꯈꯣꯏꯈꯩ ꯁ꯭ꯋꯥꯏꯗ ꯀꯤꯔꯤꯅꯦꯅ ꯅꯤꯛꯇꯅ ꯂꯩꯔꯅꯨ ꯆꯠꯂꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨꯆꯣ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯂꯝꯃꯤ ꯑꯁ ꯍꯅꯨꯕ ꯊꯣꯡꯅꯥꯎꯁꯤꯗ ꯕꯨꯠꯁꯦ ꯀꯣꯛ ꯊꯤꯜꯂꯛꯑꯦꯅꯤ ꯆꯤꯟꯖꯥꯎꯕꯤꯅ ꯃꯇꯥ ꯀꯧꯇꯥꯡꯕꯤ ꯈꯔ ꯀꯟꯅ ꯊꯤꯟꯖꯤꯜꯂꯦ ꯊꯣꯡꯅꯥꯎꯗꯣ ꯑꯁ ꯀꯌꯥꯝ ꯀꯟꯅ ꯊꯤꯟꯈꯣ ꯍꯥꯏꯕꯅꯣ ꯑꯩꯁꯨ ꯑꯁꯨꯛ ꯀꯟꯅ ꯊꯤꯜꯂꯤꯁꯤꯗꯤ ꯍꯅꯨꯕ ꯊꯣꯡꯅꯥꯎꯁꯤ ꯊꯤꯜꯂꯛꯑꯦꯃꯤ ꯅꯪꯕꯣ ꯍꯅꯨꯕꯤ ꯅꯪꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯈ꯭ꯔꯦꯗ ꯊꯤꯟꯅꯤꯡꯉꯒ ꯊꯤꯟꯖꯤꯟꯁꯅꯨ ꯇꯜꯂꯒ ꯃꯥꯏ ꯇꯣꯛꯆꯈꯤꯁꯅꯤ ꯁꯣꯝꯗ ꯃꯄꯥꯟꯗꯅ ꯕꯨꯠ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ ꯆꯤꯟꯖꯥꯎꯕꯤꯅ ꯑꯁ ꯇꯥꯗ ꯃꯥꯜꯂꯦꯗ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅꯤ ꯇꯝꯅꯔꯤꯁꯦ ꯍꯣꯏ ꯃꯅꯥ ꯄꯪꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯀꯥꯟꯅꯗꯦ ꯃꯇꯥ ꯆꯠꯂꯁꯤ ꯂꯥꯎ ꯀꯗꯥꯏꯗꯣꯝ ꯀꯣꯏꯊꯣꯛꯎꯁꯦꯕ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯦꯛꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯗꯨꯕꯨ ꯀꯦꯇꯨꯀꯤ ꯃꯥꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨ ꯖꯥꯊꯤꯕ ꯑꯃꯠꯇ ꯌꯥꯎꯗꯕꯗꯨꯗ ꯃꯥ ꯃꯁꯥꯗꯣ ꯀꯌꯥ ꯏꯄꯦꯟ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯃꯗꯣꯝ ꯍꯥꯏꯖꯔꯤ ꯉꯁꯤꯁꯤ ꯊꯥꯡꯖꯅꯤꯀꯣ ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯉꯁꯤ ꯁꯤꯕ ꯑꯆꯧꯕꯒꯤ ꯊꯋꯥꯏꯁꯦ ꯑꯁꯤ ꯑꯩꯅ ꯀꯧꯗꯨꯅ ꯁꯥꯟꯅꯔꯒꯦ ꯊꯥꯡꯖꯗ ꯁꯤꯕ ꯃꯤꯒꯤ ꯊꯋꯥꯏꯗꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯌꯥꯝꯅꯁꯨ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯧꯗꯨꯅ ꯑꯩꯒꯤ ꯈꯨꯄꯥꯡꯗ ꯊꯝꯂꯒ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯤꯗꯀꯣ ꯑꯩꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤꯗꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯃꯅꯤꯡ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯥꯏꯊꯧ ꯇꯤꯟꯊꯧ ꯇꯧꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯈꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯔꯤꯅꯣ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯏꯀꯣꯏꯅ ꯌꯦꯡꯂꯤ ꯆꯤꯟꯖꯥꯎꯕꯤꯅ ꯑꯩꯒꯤ ꯃꯊꯥ ꯀꯣꯛꯇꯥꯡꯕꯤꯗꯨꯕꯨ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯉꯁꯤꯒꯤ ꯎꯗꯦ ꯍꯩꯋꯥꯅꯤ ꯇꯥꯟꯖꯥꯗꯨꯗ ꯕꯨꯠ ꯆꯤꯟꯖꯥꯎꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯄꯥꯛꯅ ꯇꯞꯂꯞꯅ ꯁꯦꯠ ꯊꯥꯔꯛꯂꯝꯃꯤ ꯆꯤꯟꯖꯥꯎꯕꯤꯗꯨ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯑꯣꯏꯃꯥ ꯃꯀꯣꯛꯇ ꯕꯣꯔꯥ ꯀꯨꯞꯄ ꯕꯨꯠ ꯑꯃ ꯂꯥꯛꯑꯦ ꯀꯣꯛꯇꯥꯡꯕꯤ ꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯑꯩꯅꯤ ꯃꯇꯥ ꯅꯪꯒꯤ ꯃꯇꯥ ꯀꯣꯛꯇꯥꯡꯕꯤꯅꯤ ꯍꯩꯃꯥ ꯀꯩꯅꯣ ꯑꯩꯗꯤ ꯈꯪꯉꯨꯔꯦ ꯀꯗꯥꯏꯗꯒꯤ ꯕꯣꯔꯥ ꯁꯦꯒꯥꯏꯕꯅꯣ ꯅꯪꯅ ꯅꯀꯣꯛꯇ ꯀꯨꯞꯂꯤꯕꯁꯤꯕꯣ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕ ꯃꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯨꯏꯅꯦ ꯑꯩꯒꯤ ꯀꯣꯛ ꯑꯇꯥꯡꯕꯁꯦ ꯀꯨꯞꯁꯤꯟꯅꯕ ꯍꯥꯏꯗꯅ ꯑꯗꯨ ꯃꯇꯥ ꯑꯩꯁꯦ ꯄꯛꯆꯔꯕꯣ ꯄꯛꯆꯩ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯃꯇꯥ ꯅꯪꯁꯦ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯃꯇꯥ ꯑꯅꯤꯗꯨ ꯅꯣꯛꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯅꯣꯛꯂꯤ ꯕꯨꯠ ꯑꯃꯅ ꯉꯁꯤꯗꯤ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯁꯦ ꯌꯥꯝ ꯐꯖꯩꯅꯦ ꯃꯥꯒꯤ ꯃꯀꯣꯛ ꯑꯇꯥꯡꯕꯁꯤꯒ ꯃꯃꯥꯏ ꯁꯤꯠ ꯅꯥꯟꯕꯁꯤꯒ ꯕꯣꯔꯥꯅ ꯀꯨꯞꯁꯤꯟꯕꯗꯒꯤ ꯌꯥꯝ ꯐꯖꯊꯣꯛꯏ ꯕꯨꯠ ꯑꯃꯅ ꯃꯁꯤꯒꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯅꯨꯄꯥ ꯐꯪꯗꯕꯤ ꯁꯛꯊꯤꯕꯤ ꯑꯅꯤꯁꯦ ꯃꯁꯛ ꯊꯤꯔꯤꯕ ꯈꯠꯂꯤꯕ ꯑꯩꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯃꯈꯣꯏꯅꯤꯁꯦ ꯃꯣꯏꯅꯤꯁꯤ ꯎꯕꯗ ꯃꯤꯠꯀꯁꯤ ꯂꯣꯏ ꯅꯥꯔꯦ ꯕꯨꯠ ꯅꯨꯄꯥꯗꯨꯅ ꯉꯥꯡꯕ ꯇꯥꯕꯗ ꯆꯤꯟꯖꯥꯎꯕꯤ ꯁꯥꯎꯅ ꯍꯦ ꯁꯥꯗꯣꯡ ꯌꯥꯎꯗꯕ ꯁꯔꯨ ꯁꯔꯥꯡ ꯅꯪꯅꯁꯨ ꯍꯥꯏꯗꯣ ꯀꯩꯅꯣ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯎꯁꯤꯠꯇꯕꯒꯤ ꯋꯥꯔꯕ ꯅꯪ ꯅꯃꯥꯏ ꯊꯥꯖꯤꯜꯂꯧꯔꯣ ꯅꯪ ꯑꯔꯦ ꯆꯤꯟꯖꯥꯎꯕꯤ ꯅꯪ ꯅꯆꯤꯟ ꯆꯥꯎꯔꯤ ꯃꯇꯤꯛ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯛꯀꯅꯨ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯨꯄꯤꯅ ꯀꯔꯤ ꯑꯩꯕꯨ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ ꯑꯩꯅ ꯅꯉꯣꯟꯗ ꯌꯦꯡꯕꯤꯌꯨ ꯀꯥꯏꯅꯒ ꯍꯥꯏꯈ꯭ꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯍꯥꯏꯅ ꯈꯠꯅꯔꯤ ꯀꯦꯇꯨꯀꯤ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯂꯥꯡꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯅ ꯇꯧꯔꯤꯕ ꯃꯊꯧ ꯑꯗꯨꯗ ꯃꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯂꯛꯇꯨꯅ
ꯂꯩꯔꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯗ ꯈꯥꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯕꯨꯠ ꯄꯥꯈꯪ ꯑꯃꯅ ꯌꯦꯡꯂꯤ ꯑꯩꯈꯣꯏꯒꯤ ꯍꯅꯨꯕꯤ ꯑꯄꯥꯎꯕꯤꯁꯦ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ, ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯅꯔꯁꯤ꯫ ꯕꯨꯠ ꯀꯧꯇꯥꯡꯕꯤꯅ ꯍꯣꯏ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯕꯨꯠꯁꯤꯡ ꯑꯗꯨ ꯀꯦꯇꯨꯀꯤꯒꯤ ꯑꯁꯥꯎꯕ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯈꯤ꯫ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯃꯊꯧꯗ ꯑꯃꯨꯛ ꯃꯄꯨꯛꯅꯤꯡ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯃꯥꯏꯀꯩ ꯈꯪꯗꯨꯅ ꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯆꯤꯟꯕꯥ ꯁꯤꯛꯂꯞ ꯅꯣꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯃꯤ ꯁꯥꯃꯤ ꯇꯧꯅ ꯃꯩꯈꯨ ꯃꯔꯛꯇꯒꯤ ꯕꯨꯠ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯦ ꯊꯋꯥꯏ ꯇꯥꯎ, ꯑꯩꯍꯥꯛ ꯅꯪꯕꯨ ꯉꯝꯕ ꯅꯪꯒꯤ ꯃꯄꯨꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯏꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯃꯈꯥꯗ ꯂꯩꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯄꯨꯝꯕ ꯅꯪꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ꯫ ꯅꯪꯒꯤ ꯁꯛꯊꯥꯛ ꯑꯩꯅ ꯁꯣꯏꯗꯅꯕ ꯄꯤꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯐꯒꯅꯤ, ꯅꯌꯥꯗ ꯉꯥꯛꯅ ꯆꯠꯆꯒꯦ꯫ ꯕꯨꯠ ꯄꯥꯈꯪꯗꯨꯅ ꯉꯁꯤ ꯅꯧꯅ ꯊꯨꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯕꯨꯠ ꯏꯇꯥꯎꯁꯤꯗꯤ ꯌꯥꯝ ꯅꯛꯏꯅꯤ, ꯃꯀꯣꯛꯀ ꯄꯥꯟꯗꯦꯅꯤ꯫ ꯕꯨꯠ ꯑꯃꯅ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯤꯌꯦ, ꯀꯤꯖꯩꯌꯦ, ꯌꯥꯝ ꯀꯤꯖꯩꯕ ꯃꯀꯣꯛ ꯌꯥꯎꯗꯕꯁꯤ ꯎꯕꯗ꯫ ꯍꯦꯔꯥ ꯅꯪꯁꯨ ꯕꯨꯠꯅ ꯇꯗꯧꯅ ꯕꯨꯠꯅ ꯕꯨꯠꯄꯨ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ? ꯇꯥꯅꯤꯡꯗꯦꯀꯣ꯫ ꯁꯣꯝꯗ ꯕꯨꯠ ꯆꯤꯟꯖꯥꯎꯕꯤ ꯅꯨꯡꯉꯥꯏꯇꯅ ꯃꯇꯥ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯗꯤ ꯕꯨꯠ ꯅꯨꯄꯥ ꯑꯅꯧꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯃꯁꯛ ꯌꯦꯡꯒꯦꯅ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯉꯥꯏꯖꯔꯤ, ꯑꯗꯨꯒ ꯃꯀꯣꯛ ꯌꯥꯎꯗꯕ ꯕꯨꯠ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯂꯥꯛꯏ꯫ ꯑꯩ ꯌꯥꯝ ꯄꯦꯠꯇꯦ꯫ ꯅꯠꯇꯦ, ꯑꯁ ꯃꯥꯒꯤ ꯃꯀꯣꯛꯇꯣ ꯀꯗꯥꯏꯗ ꯇꯥꯍꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯑꯃꯨꯛꯇ ꯊꯤꯃꯤꯟꯅꯔꯨꯁꯤꯔꯥ ꯃꯥꯒꯤ ꯃꯀꯣꯛꯇꯣ? ꯃꯁꯛ ꯐꯖꯔꯝꯃꯗꯤ ꯀꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯀꯧꯇꯥꯡꯕꯤꯅ ꯀꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣ ꯅꯪꯁꯨꯕ ꯅꯥꯞ ꯆꯥꯗꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ, ꯑꯗꯨꯕꯨ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯖꯥꯠ ꯊꯤꯕ ꯕꯨꯠ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯑꯀꯤ ꯈꯪꯕꯤꯗꯨꯅ ꯇꯝꯅꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗꯤ ꯍꯟꯗꯛ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯕꯨꯠ ꯇꯝꯅꯕ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯅꯨꯃꯤꯗꯥꯡꯕꯨ ꯌꯧꯔꯕꯗꯤ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯅꯍꯥ ꯄꯥꯈꯪ ꯑꯅꯤ ꯌꯨ ꯉꯥꯎꯔꯒ ꯋꯥꯔꯤ ꯁꯥꯗꯅ ꯂꯝꯕꯤꯗ ꯆꯠꯂꯝꯃꯤ꯫ ꯑꯁ ꯉꯁꯤꯗꯤ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ, ꯌꯥꯗ꯭ꯔꯦ, ꯈꯣꯡꯒꯁꯤ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯕꯨꯠ ꯌꯥꯝ ꯇꯝꯅꯔꯦ ꯍꯥꯏꯅꯦ꯫ ꯍꯣꯏ ꯇꯝꯅꯔꯦ, ꯑꯩꯗꯤ ꯅꯣꯡꯇꯕꯨ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯥꯒꯤ ꯕꯨꯠ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯊꯦꯡꯅꯕ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯛꯊꯦꯡꯅꯗꯦ꯫ ꯅꯪꯗꯤ ꯑꯗꯨ ꯊꯦꯡꯅꯔꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯑꯣ ꯕꯨꯠꯇꯣ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯐꯥꯔꯒ ꯏꯃꯨꯡꯒꯤ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯒꯦ ꯇꯧꯕꯅꯤꯗ, ꯑꯗꯨꯕꯨ ꯁꯛ ꯍꯦꯛ ꯊꯦꯡꯅꯗꯕꯒꯤ ꯇꯧꯔꯨꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯦꯡꯕꯒꯤ ꯊꯦꯡꯅꯔꯗꯤ ꯅꯔꯩꯒꯗꯣ ꯈꯨꯅꯤꯡ ꯁꯥꯡꯈꯩ ꯇꯤꯡꯊꯣꯔꯛꯂꯒ ꯅꯪ ꯋꯥꯟꯊꯅꯤ ꯅꯪ꯫ ꯆꯠꯂꯣꯏ, ꯀꯩꯗꯧꯕꯤ ꯋꯥꯟꯊꯗꯣꯏꯅꯣ? ꯕꯨꯠ ꯀꯥꯏꯅ ꯂꯩꯁꯨ ꯂꯩꯇꯕꯗꯨꯕꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯕꯨꯠ ꯆꯤꯟꯖꯥꯎꯕꯤꯒ ꯕꯨꯠ ꯀꯣꯛꯇꯥꯡꯕꯤꯒꯁꯨ ꯅꯣꯛꯈꯦꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯣꯛꯇꯥꯡꯕꯤꯅ ꯍꯩꯃꯥ ꯃꯇꯥ ꯌꯦꯡꯉꯣ, ꯑꯥꯗꯒꯤꯁꯦ ꯃꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯃꯤꯅꯤ꯫ ꯍꯩꯃꯥ ꯅꯨꯄꯥꯅꯦ ꯁꯤꯗꯤ꯫ ꯗꯥꯎ ꯌꯥꯝ ꯌꯥꯏꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤꯁꯦ꯫ ꯂꯥꯛꯑꯣ ꯁꯥꯡꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯆꯤꯟꯖꯥꯎꯕꯤ ꯀꯣꯛꯇꯥꯡꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯀꯣꯛꯇꯥꯡꯕꯤꯅ ꯉꯥꯏꯈꯣꯍꯦ ꯑꯃꯨꯛꯇ, ꯀꯩꯅꯣ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ? ꯃꯔꯝ ꯂꯩ, ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯑꯁꯤ ꯍꯥꯏꯅ ꯀꯣꯛꯇꯥꯡꯕꯤ ꯐꯤꯖꯤꯗꯒꯤ ꯃꯩꯇꯥꯟ ꯃꯇꯦꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯤ ꯑꯩꯒꯤ ꯄꯤꯁꯨꯝꯁꯤꯗ ꯑꯃꯨꯛꯇ ꯌꯦꯛꯂꯛꯎ꯫ ꯍꯩꯃꯥ ꯌꯥꯝ ꯀꯦꯖꯅꯤꯡꯉꯦ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯀꯦꯖꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ, ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯔ ꯀꯦꯕ ꯇꯥꯕꯅꯤ꯫ ꯍꯣꯁꯤꯁꯦ ꯄꯤꯔꯣꯛꯀꯗ ꯌꯦꯛꯄꯤꯔꯒꯦ꯫ ꯐꯖꯔꯦ ꯁꯤ ꯑꯣꯏꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯅ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯛꯇꯥꯡꯕꯤꯅ ꯍꯣꯇꯥꯗ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯄꯗꯨꯗ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯐꯤꯕꯝ ꯀꯥꯏꯔꯕ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯁꯛꯐꯝ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯨꯄꯥꯗꯨꯅ ꯑꯣꯏꯃꯥ ꯕꯨꯠ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯣꯛꯇꯥꯡꯕꯤꯅ ꯈꯪꯉꯤ ꯍꯤꯡꯆꯥꯕ, ꯀꯩꯅꯣ ꯑꯗꯨ ꯀꯟꯅꯕꯨ ꯂꯥꯎꯕ ꯍꯧꯅꯕ꯭ꯔꯣ? ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯁꯤꯗꯤ ꯀꯩꯅꯣꯝꯅꯤ ꯏꯇꯥꯎ, ꯌꯨꯝꯗ ꯌꯥꯝ ꯊꯨꯅ ꯍꯜꯂꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯩꯗꯤ ꯆꯦꯜꯂꯦ, ꯅꯪ ꯂꯩꯔꯁꯨ ꯂꯩꯍꯧ꯫ ꯀꯩꯅꯣ ꯉꯥꯏꯈꯣꯅꯤ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫ ꯑꯩꯗ ꯅꯝꯃꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯦꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯀꯣꯛꯇꯥꯡꯕꯤꯅ ꯍꯩꯃꯥ ꯆꯦꯟꯈ꯭ꯔꯦꯅꯦ, ꯃꯤꯅ ꯏꯔꯥꯡ ꯈꯤꯇ ꯇꯧꯒꯦꯅ ꯈꯟꯖꯔꯒꯕ꯫ ꯑꯗꯨꯅꯤ ꯍꯥꯏꯁꯤ, ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ, ꯉꯥꯎꯖ ꯐꯖꯕꯤ ꯑꯩꯈꯣꯏ ꯎꯕꯗ ꯋꯥꯏꯈꯩ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ꯫ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯎꯖꯔꯝꯈꯤꯔꯣꯏ, ꯑꯗꯨꯅꯅꯤ꯫ ꯑꯁ
ꯑꯩꯗꯤ ꯄꯤꯁꯨꯝ ꯌꯦꯛꯂꯨꯕꯒꯤ ꯃꯃꯜꯒ ꯑꯃꯠꯇ ꯍꯟꯖꯤꯟꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯅꯤꯗꯣ ꯃꯁꯛꯀꯗꯣ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯍꯤꯍꯤ ꯍꯣꯏ ꯐꯖꯩꯌꯦ ꯅꯨꯄꯥꯒ ꯌꯥꯝ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯦ ꯌꯨ ꯃꯅꯝꯒ ꯋꯥ ꯋꯥ ꯅꯝꯃꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯌꯨ ꯃꯅꯝ ꯅꯝꯃꯗꯤ ꯅꯨꯄꯥ ꯊꯣꯛꯄ꯭ꯔꯣ ꯑꯁ ꯑꯁꯤꯐꯥꯎ ꯈꯪꯖꯗ ꯃꯥꯜꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯨ ꯊꯛꯄ ꯌꯨ ꯉꯥꯎꯕꯁꯤꯡꯁꯦ ꯅꯨꯄꯥ ꯊꯣꯛꯄ ꯅꯨꯄꯥ ꯉꯥꯛꯇꯅꯦꯅ ꯍꯥꯏꯅꯔꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯌꯨ ꯊꯛꯇꯕꯗꯤꯅꯦ ꯅꯨꯄꯥ ꯅꯠꯇꯦꯅ ꯍꯥꯏꯅꯔꯤꯗꯣ ꯅꯪ ꯇꯥꯗ꯭ꯔꯣ ꯇꯥꯗꯤꯌꯦ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯇꯥꯔꯅꯤꯒꯦ ꯅꯪꯗꯤ ꯅꯆꯤꯟ ꯑꯆꯧꯕꯗꯨ ꯁꯦꯟꯅꯔꯤꯉꯩꯗ ꯃꯇꯝꯒꯤ ꯏ ꯄꯥꯎꯁꯦ ꯀꯔꯤꯝꯇ ꯇꯥꯕ ꯐꯪꯂꯝꯃꯔꯣꯏꯕ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯕꯨꯠ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯕꯨꯠ ꯃꯀꯣꯛ ꯌꯥꯎꯗꯕꯗꯨꯒ ꯑꯃꯨꯛ ꯑꯣꯛꯅꯔꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯕꯨꯠ ꯃꯀꯣꯛ ꯌꯥꯎꯗꯕꯗꯨ ꯋꯥꯡꯇ꯭ꯔꯣꯡ ꯋꯥꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯀꯔꯤꯅꯣ ꯀꯩꯗꯨꯁꯤꯅꯕꯨ ꯏꯇꯥꯎ ꯃꯁꯤ ꯃꯤꯁꯦ ꯃꯀꯣꯛ ꯌꯥꯎꯗꯤꯌꯦ ꯃꯤ ꯅꯠꯇꯦ ꯁꯣꯅꯣ ꯕꯨꯠꯅꯤ ꯕꯨꯠ ꯀꯩꯗꯣꯏꯁꯤꯕꯣ ꯀꯩꯒꯤꯅ ꯆꯦꯜꯂꯒ ꯁꯧꯕꯣꯛꯅꯩꯗꯨ ꯇꯧꯔꯤꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯀꯦꯇꯨꯀꯤꯒꯤ ꯕꯨꯠ ꯃꯀꯣꯛ ꯌꯥꯎꯗꯕꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯅꯨꯄꯥ ꯑꯅꯤꯗꯨ ꯁꯤꯗꯨꯅ ꯇꯥꯔꯝꯂꯦ ꯍꯥꯏꯅ ꯈꯨꯜ ꯑꯗꯨꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯝꯃꯤ ꯀꯦꯇꯨꯀꯤ ꯃꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯥꯆꯣꯝ ꯑꯃ ꯆꯤꯟꯗꯨꯅ ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯀꯩꯊꯦꯜ ꯌꯧꯔꯛꯂꯕꯗ ꯄꯣꯠꯌꯣꯟꯕꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯀꯦꯇꯨꯀꯤ ꯄꯣꯠꯌꯣꯟꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯂꯛꯇꯨꯅ ꯃꯌꯥꯝ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯔꯤꯕꯗꯨꯕꯣ ꯏꯃꯥꯕꯣ ꯀꯦꯇꯨꯀꯤ ꯅꯪꯕꯨ ꯄꯥꯎ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯣ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯍꯣ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯄꯥꯈꯪ ꯑꯅꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯜꯒꯤ 3 ꯐꯥꯡꯗ ꯁꯤꯔꯒ ꯇꯥꯔꯝꯃꯤ ꯀꯦꯇꯨꯀꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯗꯨꯅ ꯀꯔꯝꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯍꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯃꯤꯁꯤꯡꯁꯦ ꯍꯤꯡꯊꯠꯄ ꯑꯃ ꯀꯟꯅ ꯇꯧꯔꯛꯏ ꯅꯨꯃꯤꯠ ꯇꯥꯕ ꯌꯥꯗ꯭ꯔꯤ ꯇꯝꯅꯕꯅꯁꯨ ꯂꯣꯏꯔꯦ ꯀꯅꯥꯒꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯃꯅꯤꯡ ꯃꯌꯥ ꯇꯝꯗꯕ ꯖꯒꯥ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯕ ꯑꯁ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯗꯤꯅꯦ ꯅꯨꯃꯤꯠꯄꯨ ꯇꯥꯔꯗꯤ ꯃꯄꯥꯟꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ ꯀꯤꯃꯟꯗꯅ ꯀꯩꯅꯣꯝꯅꯤꯀꯣ ꯍꯟꯗꯛꯇꯤ ꯍꯥꯟꯅ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯇꯝꯅꯕ ꯑꯃꯨꯛꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯑꯩ ꯑꯗꯨ ꯍꯥꯏꯔꯒꯅꯦ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯏꯆꯦ ꯇꯥꯊꯣꯠꯂꯩꯗꯣ ꯃꯥꯅ ꯃꯅꯤꯡꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯄꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯅꯦ ꯑꯁ ꯌꯥꯔꯦ ꯇꯜꯂꯦ ꯅꯪꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗꯅꯦ ꯑꯩ ꯇꯨ ꯆꯨꯡꯉꯦꯕ ꯁꯤꯗꯤ ꯀꯤꯕꯨ ꯀꯤꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯇꯥꯂꯨꯈꯣꯏꯗꯣ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯗꯨꯗꯅꯦ ꯇꯨꯡꯂꯣꯝꯗꯒꯤ ꯕꯨꯠꯅ ꯀꯧꯔꯛꯇꯅꯕ ꯑꯁ ꯑꯗꯒꯤꯗꯤ ꯕꯨꯠꯅ ꯀꯧꯕꯗꯣ ꯇꯥꯔꯦꯟ ꯇꯧꯕꯗꯒꯤ ꯇꯥꯂꯨꯈꯣꯏꯗꯣ ꯉꯛꯇ꯭ꯔꯪ ꯐꯩꯗ꯭ꯔꯪ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯦꯇꯨꯀꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯀꯦꯇꯨꯀꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯕꯨꯠ ꯃꯀꯣꯛ ꯌꯥꯎꯗꯕꯁꯦ ꯃꯊꯧꯗꯤ ꯐꯖꯅ ꯇꯧꯔ ꯃꯥꯜꯂꯤꯅꯦ ꯀꯔꯤ ꯍꯥꯏꯕ ꯏꯃꯥꯕꯣ ꯀꯔꯤꯝ ꯍꯥꯏꯗꯦꯗ ꯑꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯤꯇ ꯌꯦꯡꯂꯨꯈꯤꯒꯦꯀꯣ ꯅꯣꯏ ꯋꯥꯔꯤ ꯁꯥꯍꯧꯈꯣꯀꯣ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯆꯠꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯁꯤꯁꯨ ꯀꯦꯇꯨꯀꯤꯒꯤ ꯕꯨꯠ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯇꯝꯅꯔꯝꯃꯤ ꯑꯁꯨꯝ ꯕꯨꯠ ꯇꯝꯅꯕ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯅ ꯊꯣꯛꯂꯛꯄꯗꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯋꯥꯇꯥꯅꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯅꯦꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯁꯤꯟꯍꯜꯂꯝꯃꯤ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯅ ꯅꯣꯏꯒꯤ ꯈꯨꯜꯁꯦ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯧ ꯌꯥꯝ ꯋꯥꯠꯂꯤ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯀꯔꯝꯕꯅꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥꯅ ꯑꯃꯨꯛꯇꯗꯤ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤ ꯂꯩꯕ ꯉꯝꯅꯗ꯭ꯔꯦ ꯈꯨꯜꯁꯤꯗ ꯐꯠꯇꯕ ꯊꯋꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯁꯤꯅꯤ ꯍꯥꯏꯕꯗꯤ ꯇꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯊꯋꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯀꯦ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯅꯅꯕ ꯑꯩ ꯍꯣꯠꯅꯔꯛꯂꯒꯦ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯅꯣꯡꯃ ꯄꯥꯟꯕꯁꯦ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯁꯤ ꯃꯗꯨꯗ ꯆꯪꯒꯗꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯑꯩ ꯍꯥꯏꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥꯅ ꯑꯃꯨꯛꯇꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡ ꯑꯃꯥꯏꯕ ꯑꯗꯨꯒ ꯋꯥꯇꯥꯅꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯦꯇꯨꯀꯤꯁꯨ ꯂꯥꯟꯖꯗꯕꯤ ꯀꯔꯤꯝꯇ ꯈꯪꯖꯗꯕꯤ ꯁꯥꯗꯨꯅ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯀꯦꯇꯨꯀꯤ ꯑꯃꯥꯏꯕꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯊꯕꯛꯇ ꯑꯍꯦꯟꯕ ꯄꯤꯔꯛꯀꯦ ꯈꯜꯂꯕꯅꯤꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯑꯃꯥꯏꯕꯗꯨꯕꯨꯗꯤ ꯃꯊꯃꯣꯏꯗ ꯆꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯅ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯒꯤ ꯃꯌꯨꯝꯗ ꯊꯥꯔꯛꯂꯝꯃꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯔꯤ ꯇꯧꯔꯤ ꯀꯣꯛꯇꯥꯡꯕꯤꯅ
ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯥꯒꯤ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎ ꯍꯩꯗꯨꯒꯤ ꯃꯌꯨꯝ ꯌꯧꯒꯗꯕ ꯑꯩꯅꯦ ꯃꯤ ꯍꯥꯠꯄ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩ ꯑꯣꯏꯅ ꯁꯤꯗꯧꯔꯤ ꯋꯥꯕꯅ ꯇꯤꯟꯖꯥꯎꯕꯤꯅ ꯃꯇꯥ ꯑꯩꯈꯣꯏꯅꯤꯕꯨ ꯍꯣꯔꯦꯟ ꯃꯤ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅꯤꯅ ꯃꯤ ꯍꯥꯠꯆꯔꯨꯅꯤꯒꯦ ꯃꯁꯤꯒꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯕꯨꯠ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯁꯤꯅ ꯃꯥꯏ ꯍꯥꯠꯆꯖꯅꯤ ꯃꯤ ꯍꯥꯠꯄ ꯀꯥꯏꯅ ꯅꯪ ꯑꯩꯅ ꯉꯝꯕ ꯊꯕꯛ ꯅꯠꯇꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯠꯄ ꯆꯠꯂꯤꯁꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯅꯠꯇꯦ ꯑꯃꯥꯏꯕꯅꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏꯀꯣ ꯑꯁꯨꯝꯅ ꯕꯨꯠꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯕꯨꯠꯁꯤꯡ ꯑꯗꯨ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯂꯕꯗ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯩꯕꯨ ꯍꯥꯠꯅꯕ ꯕꯨꯠꯀꯁꯨ ꯊꯥꯔꯛꯂꯤꯕ ꯐꯩ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯅ ꯑꯀꯟ ꯑꯀꯟꯕ ꯂꯩꯔꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯕꯨꯠꯁꯤꯡ ꯑꯗꯨꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯝꯃꯤ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯒꯤ ꯃꯍꯩꯒꯤ ꯃꯃꯥꯡꯗ ꯕꯨꯠꯁꯤꯡ ꯑꯗꯨ ꯀꯨꯏꯅ ꯂꯩꯕ ꯉꯝꯅꯗ꯭ꯔꯗꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯁꯣꯝꯗ ꯀꯦꯇꯨꯀꯤ ꯃꯥꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯃꯥꯏꯊꯤꯔꯒ ꯍꯜꯂꯛꯄꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯀꯦꯇꯨꯀꯤ ꯃꯃꯤꯠ ꯏ ꯀꯥꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯅꯤꯡꯍꯟꯅꯔꯣꯏ ꯏꯄꯨꯔꯣꯏꯕ ꯍꯥꯠꯄꯒꯤ ꯂꯃꯟ ꯈꯨꯝꯃꯨꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯍꯩꯖꯕ ꯃꯌꯥꯏ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯇꯤꯡꯈꯪ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎ ꯅꯪꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛ ꯂꯣꯏꯁꯤꯟꯒꯦ ꯀꯦꯇꯨꯀꯤ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯀꯦꯇꯨꯀꯤ ꯑꯩꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ ꯅꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯒꯅꯤ ꯍꯥꯏꯅ ꯉꯥꯏꯖꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯅꯈꯣꯏ ꯄꯨꯝꯕꯕꯨ ꯀꯦꯇꯨꯀꯤ ꯑꯩꯅ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯀꯦꯇꯨꯀꯤ ꯃꯍꯥꯛꯀꯤꯁꯨ ꯋꯥꯔꯤ ꯑꯃ ꯂꯩꯖꯩ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯇꯝ ꯑꯃꯒꯤ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯁꯥꯟꯅꯕ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯟꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛꯄꯨ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯠꯈꯤꯕꯅꯤ ꯃꯁꯤꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯅꯕ ꯀꯦꯇꯨꯀꯤ ꯃꯥꯅ ꯃꯄꯨꯔꯣꯏꯕꯅ ꯇꯤꯟꯃꯨ ꯂꯩꯃꯨ ꯕꯨꯠꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯝꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯗꯨꯅ ꯃꯍꯥꯛꯅ ꯕꯨꯠ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯀꯦꯇꯨꯀꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯐꯕ ꯁꯥꯖꯤꯟꯅꯗꯨꯅ ꯃꯅꯨꯡꯗꯅ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯕꯨꯠ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯍꯥꯠꯂꯒ ꯃꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯅ ꯍꯧꯖꯤꯛ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯀꯤꯈꯪ ꯄꯤꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯊꯋꯥꯏ ꯂꯧꯔꯤ ꯃꯤꯁꯛ ꯑꯁꯤ ꯀꯦꯇꯨꯀꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤꯗꯨ ꯑꯔꯨꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯈꯨꯠꯇꯅ ꯌꯥꯡꯀꯣꯛ ꯑꯃꯁꯨ ꯄꯥꯏꯔꯤ ꯀꯔꯤꯅꯣ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔꯁꯨ ꯍꯥꯞꯂꯤ ꯃꯍꯥꯛꯅ ꯈꯨꯜꯒꯤ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗ ꯂꯥꯏꯊꯧ ꯇꯧꯕ ꯍꯧꯔꯛꯄꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯈꯨꯟꯖꯥ ꯃꯌꯥꯝ ꯑꯃ ꯃꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯍꯨꯞꯆꯤꯜꯂꯛꯂꯝꯃꯤ ꯀꯗꯥꯏꯗꯒꯤ ꯃꯤꯌꯥꯝꯁꯤꯗꯤ ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯅꯤ ꯑꯁꯤ ꯍꯥꯟꯅ ꯀꯦꯇꯨꯀꯤ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯦꯇꯨꯀꯤꯕꯨ ꯅꯨꯄꯤ ꯈꯔꯅ ꯐꯥꯗꯨꯅ ꯏꯃꯥꯕꯣ ꯀꯦꯇꯨꯀꯤ ꯆꯦꯟꯕꯅꯒ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯅꯨꯄꯤ ꯑꯃꯅ ꯀꯌꯥꯗ ꯉꯝꯈ꯭ꯔꯕ ꯍꯅꯨꯕꯤꯅꯤ ꯌꯦꯡꯉꯨꯅꯤ ꯅꯍꯥꯟ ꯃꯈꯩ ꯈꯨꯜ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯁꯦ ꯏꯪꯊ ꯊꯠꯂꯤꯕꯁꯤꯗꯤ ꯅꯪꯅ ꯑꯣꯏꯔꯝꯂꯦꯗꯅ ꯅꯨꯄꯤ ꯑꯃꯅ ꯍꯦ ꯐꯠꯇꯕꯤ ꯍꯅꯨꯕꯤ ꯅꯪꯅ ꯃꯔꯥꯏ ꯂꯩꯖꯗ꯭ꯔꯕ ꯈꯨꯟꯖꯥ ꯀꯌꯥ ꯍꯥꯠꯈꯤꯕꯒꯤ ꯉꯁꯤꯗꯤ ꯅꯪ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕꯅꯤ ꯑꯩꯉꯣꯟꯗ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕ ꯅꯣꯏꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯉꯣꯟꯗ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕ ꯑꯁꯤ ꯍꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯅ ꯀꯦꯇꯨꯀꯤꯗꯨ ꯈꯥꯛꯅ ꯅꯣꯛꯂꯤ ꯅꯍꯥ ꯄꯥꯈꯪ ꯑꯃꯅ ꯁꯥꯎꯅ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤ ꯃꯤ ꯀꯌꯥꯝ ꯎꯁꯤꯠꯇꯤꯅꯤ ꯍꯦ ꯅꯪ ꯑꯍꯜꯅ ꯁꯨꯝ ꯊꯥꯕꯤꯕꯅꯤꯀꯣ ꯑꯍꯜꯅ ꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯀꯦꯇꯨꯀꯤ ꯅꯍꯥ ꯄꯥꯈꯪ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯔꯞ ꯌꯦꯡꯂꯛꯂꯝꯃꯤ ꯑꯁ ꯃꯤꯠꯌꯦꯡꯁꯤꯗꯤ ꯀꯤꯕꯝꯗꯨ ꯌꯥꯎꯁꯤꯜꯂꯦ ꯍꯦ ꯌꯦꯡꯂꯛꯀꯅꯨꯅꯦ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤ ꯃꯇꯥꯅꯤ ꯌꯦꯡꯒꯅꯨ ꯍꯥꯏꯅ ꯁꯨꯝ ꯌꯦꯡꯉꯛꯏꯅꯦ ꯑꯁ ꯑꯩꯁꯤꯕꯨ ꯑꯐꯥꯎ ꯁꯥꯗꯅ ꯁꯛ ꯇꯥꯈꯠꯂꯨꯕ꯭ꯔꯩꯕꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯇꯥꯟꯖꯥꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ ꯏꯇꯩꯃ ꯀꯦꯇꯨꯀꯤ ꯀꯔꯤꯒꯤꯅꯣ ꯏꯇꯩꯃꯅ ꯐꯠꯇꯕ ꯊꯋꯥꯏ ꯁꯥꯟꯅꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯋꯥꯕ ꯄꯤꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯜꯂꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯏꯇꯩꯃꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯂꯥꯟꯈꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕꯅꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯅꯈꯣꯏ ꯀꯅꯥꯝꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯏꯇꯩꯃ ꯀꯦꯇꯨꯀꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯔꯥꯟꯕꯅꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯠꯅꯤꯡꯗꯨꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯃꯔꯥꯜ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯐꯪꯖꯈꯤꯕꯅꯤ ꯐꯠꯇꯕ ꯃꯤꯌꯥꯝꯒꯤ ꯃꯥꯡꯅꯕ ꯇꯧꯕ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯪꯉꯨꯇꯛꯇ ꯂꯣꯏꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯖꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯀꯌꯥꯔꯛ ꯍꯟꯅ ꯐꯠꯇꯕ ꯇꯧꯔꯕꯁꯨ ꯇꯥꯗꯗꯨꯕꯨ ꯉꯥꯛꯄꯤꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ
ꯑꯗꯨꯕꯨ ꯃꯥꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯋꯥꯕ ꯄꯤꯕ ꯁꯨꯝ ꯂꯦꯞꯇꯕꯗꯒꯤ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯃꯥꯒꯤ ꯃꯔꯥꯜꯅꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯐꯠꯇꯕ ꯃꯤꯒꯤ ꯃꯥꯡꯅ ꯁꯤꯟꯕꯅꯤ ꯃꯍꯥꯛ ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯈꯤꯕ ꯈꯨꯟꯖꯥꯁꯤꯡ ꯄꯨꯝꯕ ꯑꯩꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯀꯦꯇꯨꯀꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯅꯍꯥꯁꯤꯡ ꯑꯗꯨ ꯀꯦꯇꯨꯀꯤꯕꯨ ꯐꯨꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯈꯥꯝꯖꯤꯟꯗꯨꯅ ꯏꯇꯩꯃ ꯀꯦꯇꯨꯀꯤ ꯋꯥꯈꯜ ꯇꯥꯕꯤꯔꯣ ꯀꯩꯗꯧꯕꯒꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯔꯥꯟꯕ ꯐꯠꯇꯕ ꯂꯝꯕꯤꯗꯨꯗꯒꯤ ꯈꯣꯡꯎꯞꯇ ꯊꯥꯡꯗꯣꯛꯄꯤꯔꯣ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯐꯠꯇꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤꯕꯁꯦ ꯇꯔꯥꯏꯅ ꯍꯦꯛꯇ ꯊꯥꯡꯖꯤꯟꯕ ꯅꯠꯇꯦ ꯏꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯊꯥꯡꯖꯤꯟꯈꯤꯕꯅꯤ ꯑꯩꯒꯤ ꯄꯥꯟꯗꯝꯗꯤ ꯅꯈꯣꯏ ꯈꯨꯟꯖꯥ ꯄꯨꯝꯕꯕꯨ ꯍꯥꯠꯄꯅꯤ ꯈꯨꯟꯖꯥꯁꯤꯡꯕु ꯇꯨꯝꯅꯕ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯍꯧꯖꯤꯛꯃꯛ ꯑꯩꯅ ꯅꯈꯣꯏ ꯄꯨꯝꯕꯕꯨ ꯍꯥꯠꯀꯅꯤ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯃꯁꯤꯅ ꯂꯩꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎ ꯂꯥꯛꯇꯨꯅ ꯀꯦꯇꯨꯀꯤ ꯏꯕꯦꯝꯃ ꯀꯥꯟꯅꯔꯣꯏ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕꯗꯣ ꯑꯩ ꯂꯩꯔꯤꯉꯩ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯄꯨꯛꯆꯥꯎꯅ ꯈꯨꯠꯂꯩ ꯊꯨꯅ ꯂꯩꯔꯣꯟ ꯑꯃ ꯁꯣꯟꯗꯨꯅ ꯀꯦꯇꯨꯀꯤꯗ ꯀꯥꯝꯁꯤꯜꯂꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯅ ꯍꯦꯛ ꯇꯧꯔꯛꯂꯕꯗ ꯀꯦꯇꯨꯀꯤ ꯂꯩꯔꯣꯟ ꯁꯣꯜꯂꯕ ꯃꯆꯤꯟꯕꯥꯜ ꯑꯗꯨ ꯂꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯔꯩ ꯑꯗꯨꯁꯨ ꯃꯗꯨꯝ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯉꯛꯄꯅꯤ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯒꯤ ꯃꯍꯩ ꯈꯨꯗꯛ ꯑꯁꯤꯗ ꯃꯥꯒꯤ ꯂꯩꯋꯥ ꯑꯃꯅ ꯀꯦꯇꯨꯀꯤ ꯂꯣꯟꯊꯣꯛꯇꯕꯤ ꯑꯃ ꯑꯣꯏꯈꯤ ꯈꯣꯏꯁꯥꯎꯅꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯒꯤ ꯕꯨꯠ ꯁꯥꯟꯅꯕꯤ ꯃꯤꯍꯥꯠꯄꯤ ꯅꯨꯄꯤꯁꯦ ꯈꯨꯜ ꯑꯁꯤ ꯂꯩꯍꯜꯂꯔꯣꯏꯁꯤ ꯃꯥꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯅꯨꯄꯤ ꯑꯃꯅ ꯃꯗꯨꯅ ꯐꯔꯅꯤ ꯃꯥ ꯂꯩꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯠꯇꯕꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯏꯇꯩꯃ ꯀꯦꯇꯨꯀꯤꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯈ꯭ꯔꯕꯁꯨ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯉꯥꯛꯄꯤꯔꯁꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯄꯨꯟꯁꯤꯒꯤ ꯃꯔꯣꯜ ꯊꯣꯛꯂꯔꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯨ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯃꯥ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯔꯣꯏꯁꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯅꯔꯝꯃꯤ ꯀꯦꯇꯨꯀꯤ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯥꯅ ꯐꯅ ꯐꯠꯇꯕ ꯇꯧꯈ꯭ꯔꯕꯁꯨ ꯃꯥꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯉꯥꯛꯄꯤꯕꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯐꯠꯇꯕ ꯇꯧꯔꯝꯕ ꯀꯦꯇꯨꯀꯤ ꯋꯥꯈꯜ ꯇꯥꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯒꯤ ꯃꯍꯩ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯣꯟꯊꯣꯛꯇꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯄꯨꯛꯆꯥꯎꯅ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯀꯤ ꯑꯈꯪ ꯄꯨꯝꯕ ꯀꯣꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯅꯈꯤꯔꯝꯃꯤ